ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯗꯤꯜꯂꯤ ꯀꯣꯔꯣꯅꯦꯁꯟ ꯑꯦꯃꯤꯠ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕꯁꯤꯗꯅꯤ ꯃꯗꯨꯗꯤ ꯗꯤꯜꯂꯤꯗꯕꯨꯗꯤ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯃꯛꯄꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯃꯇꯝꯗꯨꯅꯤ ꯑꯦꯟꯗꯤꯑꯦꯅ ꯁꯔꯀꯥꯔꯕꯨꯗꯤ ꯁꯦꯝꯃꯅꯤ ꯁꯟꯗꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯌꯦꯡꯁꯦ ꯋꯥꯁꯛ ꯂꯧꯅꯤ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯄ ꯐꯤꯕꯝꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯚꯣꯠ ꯃꯃꯥꯡ ꯚꯣꯠ ꯄꯥꯡꯊꯣꯛꯈꯤꯕ ꯚꯣꯠ ꯃꯁꯤꯡ ꯊꯤꯔꯛꯄ ꯃꯊꯪ ꯂꯥꯛꯄ ꯀꯥꯟꯗ ꯆꯥꯎꯔꯥꯛꯅ ꯄꯤꯁꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕ꯭ꯔꯥ ꯑꯗꯨꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯗꯨꯒ ꯀꯥꯞꯅꯕ ꯀꯔꯤ ꯀꯔꯥꯁꯦ ꯁꯨꯝ ꯈꯔ ꯍꯟꯊꯔꯕ꯭ꯔꯥꯅ ꯄꯥꯔꯨꯕꯅꯤ ꯇꯧꯕꯇꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯔꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯖꯤꯔꯤꯗ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯖꯤꯔꯤꯗꯗꯤ ꯊꯣꯛꯄꯅꯤ ꯖꯤꯔꯤ 220 ꯀꯤꯂꯣꯃꯤꯇꯔ ꯏꯝꯐꯥꯜꯗꯒꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯤꯒꯤ ꯃꯩ ꯊꯥꯕꯒꯤ ꯍꯥꯠꯄꯒꯤ ꯁ꯭ꯋꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯉꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯈꯟꯅꯗꯕ ꯌꯥꯔꯛꯇꯕ ꯐꯤꯕꯝꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯅ ꯃꯔꯨꯑꯣꯏꯅ ꯗꯤꯜꯂꯤꯗꯅ ꯋꯥꯁꯛ ꯂꯧꯅꯅꯕꯒꯤ ꯅꯤꯡꯊꯧ ꯁꯦꯝꯃꯛꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯆꯔꯥꯡꯅꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯅ ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯅꯤꯡꯕꯁꯦ 3 ꯃꯦ 2023ꯗꯁꯨ ꯇꯧꯈ꯭ꯔꯤꯁꯦ ꯃꯦ 3ꯁꯦ ꯃꯦ 3ꯒꯤ ꯃꯃꯥꯡꯗꯨ ꯄꯥꯗ꯭ꯔꯁꯨ ꯃꯦ 3ꯁꯦ ꯍꯥꯟꯅꯗꯒꯤꯗꯤ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯕꯨꯗꯤ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯃꯃꯥꯡꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯣꯇꯤꯁ ꯊꯣꯛꯇꯅ ꯔꯦꯂꯤꯒꯤ ꯀꯔꯤꯒꯤ ꯁꯦꯝ ꯁꯥꯕꯒꯤ ꯔꯦꯂꯤ ꯁꯤꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯍꯥꯟꯅꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯦ 3 2023ꯒꯤ ꯃꯦ 3ꯁꯤ ꯖꯒꯗꯤꯞ ꯙꯟꯀꯔ ꯏꯟꯗꯤꯌꯥꯒꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯖꯒꯗꯤꯞ ꯙꯟꯀꯔꯅ ꯅꯨꯃꯤꯠꯇꯨꯒꯤ ꯏꯔꯥꯡ ꯃꯔꯛꯇꯨꯗ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯤꯁꯤ ꯑꯦꯔꯥꯎꯟ ꯑꯕꯥꯎꯠ ꯄꯨꯡ 5 ꯃꯈꯥꯏ ꯁ꯭ꯋꯥꯏꯗꯅꯤ ꯃꯔꯝꯗꯤ ꯃꯝꯊꯔꯀꯥꯟ ꯊꯥꯗꯣꯛꯄꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠꯇꯨꯗꯅ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯆꯠꯄ ꯔꯦꯂꯤ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯔꯨꯑꯣꯏꯅ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤꯕ ꯅꯨꯡꯊꯤꯟ ꯉꯜꯂꯤꯉꯩ ꯁ꯭ꯋꯥꯏꯗꯩ ꯊꯣꯛꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯖꯒꯗꯤꯞ ꯙꯟꯀꯔ ꯃꯇꯝꯗꯨꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤ मागी धनमंजूरी यूनिवर्सिटी की करीगी अदगी यूनिवर्सिटी मणिपुर यूनिवर्सिटी की करी खोंगचा स्वाइद सुम लेरकांदा अयाम सिक्योरिटी की सिस्टम सिंगसे स्वाइद चेक्सिन थोरंग लखोटपगी ममी ताखी ओनली जगदीप धनकरना इम्फाल एयरपोर्ट थादोखर मतुंग मदुदी नुमितुगी इवनिंग अराउंड पुंग 5 मखाई पुंग 6 अदवाइदुदा थादोखिबा मतुंगदगिनी सिक्योरिटी करीगी इम्फालदा वाइस प्रेसिडेंट लाखपगी अदुगी ngak senbagi singse mahi irang thokpham area madudi चुरचानपुर डिस्ट्रिक्ट का बिशनपुर डिस्ट्रिक्ट का लोनबा मोइरांग लोनबा टोरबुंग बंगला स्वाइदा हाइदोकनग्रिसे नत्रगदी अदवाइदुदा इरांग थोलपा हे हौरपदो याम लिमिटेड ओवर फोर्स हाइबा ताए नुमितुगी अदुका ngasiसिना मरुइना ngarangdagi jirigi tangkaksima mihat mupungi pau tare adagi mathang irang thole maramdi hanan already kanglup ani gi marakta yam chawno umkhanabam leibanina kainome tholokpa masao jarasu aduna merik piduna adum mayawbi olan ba yawi film duni hujujik leiriba jirigi film se tawadabu swaida manipur ki chief minister hayeng NDA gi prime minister Narendra Modi ahumlak subo oina NDA government formation gi swearing in ceremony leibadu attend tawadabu gi area dunu oirongani Delhi chalakpase thoidi 3rd May gi duma Jagdip Dhankar lakiba security arrangement Imphal Swide dum consider tro lekiba ngasigina ngarang dagi Jiribam da amu thogdo athok tholokpa ada phamna stock of the situation ngasai gi dum dorom budi yai adumang su oirangone khali Swide dum security karigi achobo arrangement ma wi kangla dagi karigi tangai phadana makhala chatladi matam changane na helicopter da kai tawrkanda reinforcement sing kari sing thomjan bigi dum midi tai tawudabu leibak sigi luching bahayrakanda hujujik Delhi lei swaida kumna khana jana batanjani madudi ngasigi se jiri gi phibam se hana thokhiba gari da kaida nomoi kapsalakpa petrol puba gari da kaida adagi gas ki kari gi puba adugumba gari da jiri makta dinate tawadubu jiri dagi tholokpa kanda jiri ga panglap lamlap di oraktaba adagi jiri da si mamangda thodo athokhar sudum udab dinate adagi mamangda khara su legi hangiba question di lakadori question di section thorang lokholobugi changsi haibagi area ma aduga jiri lambi da truck ta kapsalakhiba kangbu singdu takhtho hogdaba jala haibagi area am su tholokaduni swaida maramdi takhtho amagadi adwai da sum chara leibado khara makhai di thingba ngamanggodamni chaba singdo takhtho hogdramina haiba singduna haijalakpra haibi wangam su leidoni lonana swaida kupna khana jaba steida ngasigi swaida kupna khana tanjani
ꯂꯣꯏꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯔꯃꯅ ꯉꯁꯤꯒꯤ ꯃꯅꯨꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯈꯟꯅꯕꯁꯤꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯒꯦꯁꯁꯤꯡꯒꯤ ꯃꯤꯡꯗꯤ ꯑꯩ ꯌꯦꯠ ꯏꯊꯪꯗꯪ ꯐꯝꯕꯤꯔꯤꯕꯁꯤ ꯗꯥꯛꯇꯔ ꯌꯨꯝꯅꯥꯝ ꯄ꯭ꯔꯦꯃꯥꯅꯟꯗ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯂꯣꯅꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯅꯤ ꯑꯩ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯟꯗꯕꯨ ꯏꯍꯥꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯄ꯭ꯔꯦꯃꯥꯟꯗꯒꯤ ꯑꯣꯏꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤ ꯖꯣꯏꯆꯟꯗ꯭ꯔ ꯀꯣꯟꯊꯧꯖꯝ ꯄ꯭ꯔꯁꯤꯗꯦꯟ ꯌꯨꯅꯥꯏꯇꯦꯠ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯣꯖꯥ ꯖꯣꯏꯆꯟꯗ꯭ꯔꯒꯤ ꯑꯣꯏꯗ ꯑꯩꯒꯤꯅ ꯌꯦꯠꯇ ꯊꯪꯅ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤ ꯄ꯭ꯔꯗꯤꯞ ꯐꯥꯜꯖꯣꯡꯕꯝ ꯏꯗꯤꯇꯔ IRAPꯅꯤ ꯑꯩ ꯇꯥꯎꯟ ꯄ꯭ꯔꯗꯤꯞꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ तसेंगना अखोइना जिरीबाम से अखोइ हाना अखोइ नैनी अदुगा अखोइगी तसेंगना मोरे अदुगा अखोइगी कांगफुफी सुसांपुर हाइबदी जिरीबाम जिदेसिदा मखोइना खदलिसे थंगनाबा कम्युनिटी खुदिमक नुंसी जानना लै अखोइ प्रॉब्लम लेरोय हाइबसी मोइना हाइ मसे अखोइना हाइ नोइ हाइबो वफुमदो तसेंगना नोइगी थमोइदा लेरगसु मदु थबु ओइना पांगथोकु मतमदा मदु असोइबो लाकनी हाइना हाइ मरम अदुना ngasi तसेंगना अखोइगी स्टेट फोर्स तसेंगना इरांग लोइरेने स्टेट फोर्स सिंगे हंतोखरे अदुगा पीपल सिंगसे मखोइना हानगी एसडीटी दु अदुम थबक थरम तौरगा लै मदुजेसिदा अखोइ अदुगुमनो फटखिद्रबा चिंगुकी नार्को टेररिस्टसिंगना हाइबा मिहातो हौरकपदगी ngasi मखोइना मी हालोबनिना मै थारो मथंग थानरगा इरांग जिलाय मसी अदुगा ngasi सेंट्रल फोर्स सिंगना लौरिबा थौदांगना अखोइगी चिंगुकी नार्को टेररिस्ट सिंगदा अहेनबा मियेंग चंगबा हाइबदी मखोइदा ngak सेंदना फजना तौरगा अखोइगी अदुगुंलो मैतै कम्युनिटी दना यामना मियेंग फजदबा दु तौइ हाइबसे रिपोर्ट पी अदुगा जिगलेरिजिदिसदा अखोइ तसेंगना अखोइना हाइ करी हाइगेबदो मसी तांग अहुम दैना ngasi फावबदा अखोइ हाइ इसाना इसाबु ngak थोकस मसी नतना अखोइगी लंबी लेते हाइ अदु मसी अखोइना तौननबगिदमक्ता अखोइ ngasi जिरीबामदसु लाउरी अदुगा मखातानसु अखोइ मैतै खुनाइसे हाइदी तसेंगना मणिपुरगी वांगमदा लेगेरा मणिपुरदा लेगेरा यामना इंग चिकना लेजबो खुनाइ मसीदैसिदा अखोइना कनागी मफमदा लालु ngasi फावबदा लालुबा लेते मरम अदुना चिनकुकी नार्को टेररिस्टना मणिपुरगी वांगमदा बांग्लादेश दा होइगेरा म्यांमार दा होइगेरा नत्रगा इंडिया की मनुंग दा होइगेरा मखोइना ngasi फावबदा तौरिबा थबक थोरम सिंगसे अखोइ नैनबा तंगाइ फरि हाइबनि हाइबदी अखोइ समजग्रब मैतै खुनाइ अखोइ जिरीबामदा लेबा सिंगसे अखोइ नैनौ हाइ मखोइसे फटखिद्रबा दुगुनलबा हिंचाइ याइतमबनि मखोइना नोमा स्टेप म लौरकु मतमदा अखोइ सोइदंगी अवाफमदा तागनि हाइबसे अखोइ हान ऑलरेडी हाइ अदुना ngasiदी अवाफमदा तारे मसी अखोइ तसेना सरकारगी साइडगिजु कैदोबि स्टेट फोर्स लौखटपि हाना थमबे स्टेट फोर्स सिंगो लौखटखिरे ngasiदी स्टेट फोर्स से लेतबदगी अवाब तारे अदगी सेंट्रल फोर्स ना मखोइगी एम एंड द ऑब्जेक्ट्स मखोइगी एजेंडा म लेबदुना मखोइगी थबक थोरम खुदिमक्ता कुकी सिन कुकी नार्को टेररिस्ट सिंग द सपोर्ट तौरगा लेबसे हौजि फावबदा चथरि मसीनी अखोइना ख्वाइदगी नुंगाइतिस अदुगा तसेंना अखोइ मैथै खुनाइ सिदिसदा हौजि फावबदा लेरिबा थबक थोरम सिंगजे तसेंना अखोइना थिजलु मतमदा अखोइ तसेंना अखोइना हाइ फरे अखोइ तसेंना मणिपुर से करम मोंग द चिंगुकी नार्को टेररिस्ट ने येंगी अदु बेतादि बर्मादा हौजि लान तौ बसिदैसिदा बर्मादगी तांफोंननबो होनरिङाइ अदुइदि मणिपुर सिदैसिदा मखोइगा मसक मानबा अदुगुनलबा चिंगुकी मयाम लेब चिंगुकी नार्को टेररिस्ट सिंगसिना पुंजलगा मणिपुर द ड्रग्स की फैक्ट्री लिंगत हाइबने सी वाखल मानबा मसक मानबा कम्युनिटी मानबा सिंग असे सोइदंगी चंगकनी हाइबसे अखोइ मसी सबचाना खंगे हाइबदी मा म्यांमार दि तांथोगा मणिपुर द चंगतरना इंडिया द चंगनबो होनेबा बांग्लादेश द लेबि यादे तांथोरे म्यांमार दि तांथोरदि इंडिया द चंगता अदुइदि इंडिया द लेरिबा अखोइसे मसी तसेंना अदुगुलो फटखिदबा चिंगुकी नार्को टेररिस्टसिंगना चंगकदम फमसिंगसे प्रिकॉशन मेजर अखोइ लौखटगदमने मधु सेंट्रल फोर्स न तौगदमनेबा स्टेट फोर्स न तौगदमने सुंसोय सोयदना चंगानी हाइबसे अदुइदुदा ओजा तोइजन ताकबिबदुदा होय अदुगी चंगकपदुम लेरे तौगदबु जिरीगी यंगपकांदा जिरुगी चौराकपा मागी डेमोग्राफी हाइबताय लेडी फिल्म से अखोइना सुमुजबदा खुन्नमगा ताइनरेन खलेसे ओजा खुंदुदा लेजरिबा खुन्नमदा खुंदारिबा सिंग अनिगी मरकी उंखनाबा मा नत्रगना अनि सिदि दुम हानदगी जिरी से लापसु लापे ngasai panjabaduni irang na su thoina thengudabaniना adum chanaraga leiba khanaba khanarakpa khuthongna pagi area si makti oidrabanina kanagumba kharana
ꯆꯪꯁꯤꯜꯂꯛꯑꯒ ꯇꯧꯈꯤꯕ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯈꯨꯟꯖꯥ ꯈꯨꯟꯖꯥꯗꯩ ꯍꯧꯔꯛꯑꯀꯥꯟꯗ ꯆꯥꯎꯊꯣꯔꯛꯄ ꯃꯥꯟꯕ꯭ꯔꯥ ꯀꯩ ꯃꯥꯟꯒꯦ ꯁꯤꯅꯤ ꯑꯣꯖꯥ ꯍꯥꯏꯕꯒꯤꯗꯤ ꯌꯥꯝ ꯍꯥꯏ ꯌꯥꯔꯦꯀꯣ ꯑꯗꯨꯗꯒꯁꯨ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯣꯟꯁꯄꯤꯔꯦꯁꯤꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯤ ꯍꯥꯏꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯥꯒꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯖꯤꯔꯤꯕꯥꯝꯁꯤ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯃꯐꯝꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯁꯤ ꯅꯣꯅꯦꯅꯦ ꯇꯥꯃꯦꯡꯂꯣꯡꯅꯦ ꯐꯦꯖꯣꯜꯅꯦ ꯁꯤꯅ ꯑꯍꯨꯝꯁꯤꯅ ꯀꯣꯏꯁꯟꯕ ꯁꯣꯝꯅ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯏꯁꯟꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯀꯦꯜꯂꯤ ꯑꯗꯨꯝ ꯑꯦꯇꯦꯛ ꯑꯦꯅꯤ ꯇꯥꯏꯝ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯂꯩꯔꯕ ꯃꯥꯁꯦ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅꯕꯨꯗꯤ ꯈꯔ ꯆꯦꯛꯁꯤꯟꯈꯤꯗ꯭ꯔꯦ ꯖꯤꯔꯤꯁꯤꯗ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯀꯣꯁꯃꯣꯄꯣꯂꯤꯇꯦꯟ ꯇꯥꯎꯟꯒꯨꯝꯕꯅꯤ ꯀꯥꯡꯂꯨꯞꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯨꯅ ꯖꯤꯔꯤꯗꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯏꯂꯤ ꯀꯟꯗꯦꯝꯅꯦꯕꯜꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯂꯣ ꯋꯥꯔꯒꯤꯗ ꯌꯦꯡꯉꯁꯤ ꯃꯁꯤ ꯑꯟꯗꯤꯐꯦꯟꯗꯦꯠ ꯇꯥꯎꯟꯁꯨ ꯍꯥꯏ ꯚꯤꯂꯦꯖꯁꯨ ꯍꯥꯏ undefended ꯑꯣꯄꯟ ꯑꯣꯏꯅ ꯂꯩꯖꯕ ꯄꯣꯠꯅꯤ ꯀꯔꯤꯝꯇ ꯂꯥꯟꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯕ ꯅꯤꯌꯣꯝꯗ ꯍꯥꯏꯔꯒꯗꯤ ꯍꯥꯏꯗꯤ ꯁꯤꯐꯥꯏꯒ ꯂꯩꯅ ꯕꯪꯀꯔꯒ ꯁꯥꯗꯅ ꯀꯥꯞꯄꯛꯑꯅꯤ ꯍꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯟꯗꯤꯐꯦꯟꯗꯦꯠꯅꯤ ꯑꯟꯗꯤꯐꯦꯟꯗꯦꯠ ꯚꯤꯂꯦꯖ ꯅꯠꯇ꯭ꯔꯒ ꯇꯥꯎꯟꯗ ꯑꯦꯇꯦꯛ ꯇꯧꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯕꯣꯝ ꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯕ ꯑꯃ ꯊꯣꯛꯏ ꯑꯗꯨꯅ ꯃꯁꯤꯃ ꯑꯍꯥꯟꯕꯗ ꯑꯗ ꯑꯃꯅ ꯕꯤꯒꯔ ꯀꯣꯟꯁꯄꯤꯔꯦꯁꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏꯗ ꯊꯣꯡ ꯑꯅꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯄꯨꯌꯥꯗ ꯀꯩꯗ ꯍꯥꯏꯔꯤꯕ ꯅꯣꯡꯄꯣꯛ ꯊꯣꯡ ꯍꯥꯏꯕ ꯅꯣꯡꯆꯨꯞ ꯊꯣꯡ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯅ ꯅꯣꯡꯄꯣꯛꯀꯤꯁꯤꯗꯤ ꯑꯣꯜꯔꯦꯗꯤ ꯑꯟꯗꯔ ꯗ ꯑꯣꯀꯨꯄꯦꯁꯟ ꯑꯣꯐ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯅ ꯑꯣꯀꯨꯄꯥꯏ ꯇꯧ ꯂꯩꯔꯕꯅꯤ ꯃꯣꯔꯦ ꯒꯥꯏꯁꯤꯗꯤꯀꯣ ꯃꯃꯥꯡꯗ ꯈꯔ ꯐ꯭ꯂꯁ ꯑꯥꯎꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯁꯛꯁꯦꯁ ꯑꯣꯏꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯈꯔ ꯇꯧꯔꯒ ꯇꯣꯛꯈ꯭ꯔꯦ ꯃꯃꯥꯡꯉꯩꯗꯒꯤ ꯃꯣꯏ ꯑꯗꯨꯝ ꯑꯁꯤ ꯃꯣꯏꯅ ꯈꯨꯀꯟ ꯄꯥꯡꯒꯜꯂꯒ ꯂꯩꯕꯅꯤ ꯋꯦꯁꯇꯔꯟ ꯒꯦꯠꯁꯤ ꯑꯃꯨꯛ ꯍꯟꯗꯛ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯋꯥꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯁꯦꯡꯕꯗꯤ ꯏꯁꯠꯀ ꯋꯦꯁꯠꯀꯁꯤ ꯂꯧꯁꯤꯜꯂꯗꯤ ꯂꯣꯏꯔꯦ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯅ ꯖꯣꯏ ꯇꯧꯕꯒꯨꯝꯕꯅꯤꯁꯨ ꯇꯧꯗꯣꯏꯁꯦ ꯑꯗꯨꯒꯤ ꯂꯥꯜꯂꯣꯡ ꯃꯥꯜꯂꯦꯅ ꯈꯟꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯃꯥꯏ ꯄꯥꯛꯏ ꯔꯤꯑꯦꯟꯐꯣꯔꯁꯃꯦꯟꯒ ꯊꯥꯖꯤꯜꯂꯤꯁꯤꯗꯤ ꯁꯤꯅꯦꯃꯥꯗꯒ ꯇꯧꯕ ꯐꯨꯅꯕ ꯂꯣꯏꯔꯒ ꯆꯪꯕꯒꯨꯝꯕꯅꯦ ꯁꯤꯗꯤ ꯌꯥꯝ ꯊꯦꯡꯈ꯭ꯔꯦꯕ ꯑꯗꯨ ꯀꯩꯗꯧꯕꯒꯤꯁꯨ ꯀꯃꯥꯟꯁꯤꯗꯒꯤ ꯇꯧꯔꯒ ꯍꯦꯂꯤꯀꯣꯞꯇꯔ ꯇꯧꯔꯒ ꯀꯩꯗꯧꯕꯒꯤ ꯊꯥꯗꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏ ꯀꯃꯥꯟꯗꯣꯁꯤꯕꯨ ꯃꯐꯝꯗꯨꯗ ꯑꯥꯔꯃꯤ ꯂꯩꯔꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤ BSF ꯂꯩꯔꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯗꯣ ꯀꯥꯞꯅꯕꯁꯤꯕꯨ ꯃꯣꯏꯗꯅ ꯀꯃꯥꯟꯗꯣꯁꯤ ꯆꯠꯂ ꯀꯥꯞꯅꯗꯣꯔꯤꯕ꯭ꯔꯥꯕ ꯂꯩꯔꯤꯒ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯁꯦ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯍꯥꯏꯖꯕꯗꯣ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯦꯛꯇꯁꯨ ꯌꯥꯎꯕꯅꯤ ꯃꯥꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯅꯦꯟꯁ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯑꯣꯊꯣꯔꯤꯇꯤꯗ ꯃꯥꯁꯤ ꯀꯩꯅꯣ ꯇꯧꯔꯒ ꯉꯥꯛꯑꯒ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯃꯦꯟꯇꯦꯟ ꯇꯧꯕꯒꯤ ꯄꯣꯠꯀꯁꯨ ꯌꯥꯎꯕꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯕꯣꯔꯗꯔ ꯉꯥꯛꯄꯗ ꯅꯠꯇꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯑꯣꯄꯔꯦꯁꯟ ꯅꯠꯇꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯉꯥꯛꯎ ꯍꯥꯏꯗꯅ ꯃꯥꯒꯤ ꯑꯦꯛ ꯃꯁꯥꯃꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯦꯛ 2006ꯁꯦ ꯃꯁꯥꯃꯛꯇ ꯌꯥꯎꯕꯅꯦꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯅꯤ ꯑꯗꯨꯋꯥꯏꯗ ꯁꯤꯒꯤꯁꯤꯃ ꯌꯥꯝ ꯂꯨꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯅ ꯀꯔꯤꯝ ꯑꯦꯛ ꯇꯧꯗꯦ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏꯁꯤꯕꯨ ꯃꯩꯇꯩ ꯌꯥꯎꯕ ꯀꯃꯥꯟꯗꯣ ꯅꯠꯇ꯭ꯔꯗꯤ ꯀꯥꯞꯄ ꯌꯥꯗ꯭ꯔꯕ ꯅꯣꯡꯃꯩꯁꯤ ꯑꯗꯨꯃꯥꯏꯅ ꯀꯥꯡꯂꯨꯞꯀꯤ ꯀꯩꯅꯣꯗꯒ ꯍꯦꯛ ꯇꯥꯍꯟꯒꯦ ꯇꯧꯕ ꯑꯗꯩ ꯑꯃꯅ ꯃꯤ 200ला 250ꯒꯨꯝꯕ ꯁ꯭ꯋꯥꯏꯁꯤ ꯏꯚꯥꯀ꯭ꯌꯨꯠ ꯇꯧꯋꯦꯅ ꯑꯃꯁꯨ ꯌꯥꯎꯏꯀꯣ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯃꯨꯞꯅꯤꯀꯣ ꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯑꯩ ꯇꯠꯇ ꯃꯃꯥꯡꯁꯨ ꯍꯥꯏꯖꯕꯅꯤ ꯆꯦꯟꯕꯤꯒꯅꯨ ꯍꯥꯏꯗꯅ ꯆꯦꯜꯂꯕ ꯂꯣꯏꯔꯦ ꯂꯝꯗꯣ ꯃꯣꯏ ꯂꯧꯁꯟꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯆꯦꯜꯂꯛꯏꯁꯤꯡꯁꯤ ꯀꯗꯥꯏꯗꯅꯣ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯗꯣꯏꯕꯣ ꯋꯥꯅꯤ ꯃꯇꯝ ꯌꯥꯝ ꯆꯪꯈꯤꯅꯤ ꯔꯤꯁꯦꯇꯜꯃꯦꯟꯒ ꯇꯧ ꯂꯩꯇ꯭ꯔꯕꯅꯤ ꯃꯐꯝꯗꯣ ꯍꯥꯡꯉꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯞ ꯆꯥꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯇꯧꯈꯤꯕ ꯃꯣꯔꯦ ꯇꯧꯈꯤꯕ ꯂꯥꯂꯣꯡꯗꯨ ꯆꯞ ꯆꯥꯅ ꯖꯤꯔꯤꯗ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯇꯥꯔꯗꯤ ꯂꯣꯏ ꯇꯛꯊꯣꯛꯑꯒ ꯄ꯭ꯂꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯖꯤꯔꯤ ꯇꯧꯔꯤꯁꯦ ꯃꯣꯔꯦꯗ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯑꯃ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯁꯨꯒꯨꯟ ꯁ꯭ꯋꯥꯏꯗ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯔꯠ 3ꯗ ꯍꯧꯖꯤꯛ ꯖꯤꯔꯤꯁꯤꯗ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯕꯁꯤ ꯌꯥꯝ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯥꯏ ꯂꯧꯒꯜꯂꯦ ꯃꯁꯤꯗꯤ ꯁꯣꯏꯔꯤꯁꯤ ꯑꯣꯖꯥ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯅ ꯇꯪ ꯊꯝꯖꯅꯤꯡꯕꯅ ꯑꯣꯖꯥ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯍꯥꯏꯗꯤ ꯁꯤꯖꯤꯟꯅꯔꯤꯕ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯏꯕ ꯗꯦꯟ ꯁꯤꯡꯀ꯭ꯔꯣꯅꯥꯏꯖ ꯑꯦꯇꯦꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯄꯋꯥꯔ ꯑꯟꯃꯦꯆꯟ ꯑꯃ ꯂꯥꯛꯇꯣꯏꯅꯤ ꯈꯨꯟꯖꯥꯁꯤꯡ ꯏꯆꯝ ꯆꯝꯖꯕ ꯈꯨꯠꯂꯥꯏꯗꯤ ꯄꯥꯏꯗꯕꯅꯤ나 ꯑꯣꯖꯥꯅꯕꯨꯗꯤ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯐꯥꯎꯏ ꯊꯥꯗꯣꯛꯈ꯭ꯔꯒꯗꯤ ꯍꯟꯖꯤꯟꯕ ꯁꯤ ꯐꯔꯛꯇ ꯇꯥꯕꯒꯤ ꯋꯥꯐꯝꯗꯨꯅ ꯑꯣꯖꯥꯅ ꯄꯟꯕꯤꯔꯤꯗꯨꯅ ꯇꯧꯕꯇꯕꯨ ꯑꯣꯖꯥ ꯊꯥꯗꯣꯛꯄ ꯆꯦꯟꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯍꯣꯡꯗꯣꯛꯄ ꯅꯠꯇꯅ ꯑꯦꯅꯤ ꯑꯗꯔ ꯑꯣꯞꯁꯟ ꯔꯤꯃꯦꯟ ꯀꯔꯤ ꯂꯩꯒꯦ ꯁꯤꯅꯤ ꯑꯣꯖꯥ ꯍꯧꯖꯤꯛꯀꯤ ꯑꯁꯥꯝ ꯔꯥꯏꯐꯜꯗꯨꯗ ꯃꯣꯏ ꯒꯥꯔꯤꯗꯨꯗ ꯃꯤꯁꯤꯡꯗꯨ ꯊꯥꯡꯒꯠꯄ ꯂꯥꯛꯄ ꯀꯥꯈꯠꯍꯟꯗꯨ ꯁꯣꯛꯄꯗꯤ ꯑꯗꯨꯋꯥꯏꯗ ꯃꯣꯏꯅ ꯉꯥꯛꯄꯗꯤ ꯌꯥꯗꯕ ꯀꯣꯏꯁꯟꯁꯦ ꯁꯤꯅꯦꯕ ꯌꯥꯝ ꯂꯨꯔꯤꯁꯦ ꯉꯥꯛꯀꯗꯧꯅꯤ ꯉꯥꯛꯑ ꯊꯝꯗꯧꯅꯤ ꯃꯤ ꯁꯤꯇꯤꯖꯦꯟꯒꯤ ꯂꯥꯏꯐꯀ ꯄ꯭ꯔꯣꯄꯔꯇꯤꯒꯁꯤ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯨꯕꯒꯤ BSF ꯂꯩꯔꯨꯕꯒꯤ CRPF ꯂꯩꯔꯨꯕꯒꯤ ꯑꯗꯩ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯂꯩꯔꯨꯕꯒꯤ ꯀꯃꯥꯟꯗꯣ ꯂꯩꯔꯨꯕꯒꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯩꯈꯣꯏ ꯂꯝꯁꯤꯗ ꯑꯗꯨꯝ ꯆꯦꯟꯗꯣꯏꯔꯣ ꯑꯗꯨꯅ ꯆꯦꯟꯕꯁꯤꯃꯗꯤ ꯑꯩꯅ ꯈꯟꯕꯗ ꯃꯁꯤ ꯑꯩꯗꯤ ꯄꯥꯈꯠꯂꯛꯑꯕꯅꯤꯅꯦ ꯃꯅꯨꯡꯗ ꯀꯣꯟꯁꯄꯤꯔꯦꯁꯤ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯣꯄꯨꯂꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔꯒ ꯇꯧꯅꯔꯤꯅ ꯍꯧꯖꯤꯛ ꯀꯨꯀꯤ MLAꯅ ꯍꯥꯏꯕ ꯄꯣꯠꯅꯤꯀꯣ ꯄꯣꯄꯨꯂꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔ ꯀꯝꯄ꯭ꯂꯤꯇꯦꯠ ꯋꯤ ꯋꯥꯟ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯁꯤ 10 ꯀꯨꯀꯤ MLAꯗꯨꯅ ꯍꯥꯟꯅ ꯂꯥꯎꯔꯛꯈꯤꯕꯅꯤ ꯃꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯌꯥꯎꯕ ꯄꯣꯠꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯄꯣꯠꯁꯦ ꯑꯃꯗꯤ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯄꯣꯄꯨꯂꯦꯁꯟ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯚꯥꯞꯇ ꯇꯧꯕ ꯑꯗꯒꯤ ꯆꯦꯟꯊꯣꯛꯍꯜꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯖꯜꯂꯤ ꯏꯟꯇꯔꯅꯦꯠ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡ ꯑꯗꯨꯋꯥꯏꯗ ꯊꯝꯕ ꯈꯣꯠꯄꯁꯤ ꯑꯩꯅ ꯈꯪ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯕꯅ ꯈꯜꯂꯤ ꯃꯤꯁꯤꯡꯗꯨꯅ ꯚꯣꯂꯟꯇꯔꯤ ꯆꯦꯜꯂꯗꯤ ꯐꯕ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯥꯟ ꯂꯩꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯁꯤꯚꯤꯂꯤꯌꯥꯟꯁꯤ ꯐꯣꯔꯁꯐꯨꯜꯂꯤ
displace to yadi sisu violation of law ni adubu hire body forceful nate voluntarily moi lakchara kuna thin bani hire ka doi ne adu hire ga so aina khambada population da mai tong na displace to hon base masi aidi chumde chen base so yani de su sam podo su chen ba ga aidi masi ngamudi ngamam wi ai ko haki do di hingna ba chen ge ne khalam su ai haidi ngasai gi tawre bi attack tu ga khoina moi defend to bu ngamoi doi ne suicide oi doi ne adugi pot su lairam ba ya du su balancing kan du su proportionality su yeng da bani adubu chen me thabak sini kaim kan se mu chelaba will be ai khamata long kan oda beram la kan do ama khaka haija ho ke ki ko an ho do buji da ai da sum yeng bada ne pakhat pa mu su le di a khoi da thoi irang se sam na sai gi laman khum su ade lo da mi ma ha pe da mu laman khum su ade sina na ro ja adra han ai na sum khan bada mu yeng ba si da thohli ba violence si masi business ki type ko mi khupu khrana akhoi masi ji nuksina dana ba dom tawdu gi cycle of violence ma business cycle ma leina ba karba ne sillaga lera ba khalle bai organized crime ka we ko logi maronda crimes organized na phajana tawba crime syndicate ka lera ga adu ki type ta soidra tawng do malen khal masi yam phaji sidok pusangi commando helicopter ta commando kunran bu pusalaga aduna lepanga moi manungi intention manungi conspiracy thiroga mamu thire kum change ado aina tatan haijabani hauju bokta kanam ta haide civil society jo haide board car mi sing jo haide ade party jo haide only solution for terrorist ki kaino military crackdown na solution leiti terrorist ki solution se ningthau palingai da phajaba wahini angang olhan gro haisi angang olhan bai di lotion gro haibani masi akhoi jo haibani te ko india gi bjp gi manifesto masa makta zero tolerance against terrorism and yaubani aduga mama congress na palingai de terrorist na la attack tawa khoi na defend tawi hauji terrorist thira ga hakani na haibane ba india gi government state jo adu ne akhoi sina ona taina ba terrorist no misam thite halaba terrorist no mi gi mai thado ba bom kapsala sidi ying lai si jo ain khamada kainu tawse manung da bigger conspiracy but leram da su ocean ado idu da kanbiri ne na nangi yum singdu thado kanbiri ne to bom da puthokpa ado ai gi potu duni kanem kan da population transfer to the force dum yoksala fly du shum da kan da sanafel sang pagi haise sanafel se paramilitary muid military ate military orgadi heta sang bu yaro heduga aswale hum admai taroga aduga kan sida sanafel gi di decision request do ne request taroga se khoi lo no da police educate hoidre adamating bangona higher kan se sang ka do ni adu adigi process su to hodobra adu changai do moina heda defend do mon chang do vilai do adu je khoi haise kitang tabam ye musia khoi se le ko ki hambo ma se le ni chu kon le ya adu lo to do nga ko ngam ro in to ra adu ga se queen sum le pan se danger na sine hena danger so e to ira adu lo to puina adu gi pot or musia a le so ba khoi se nga ko se da hinu din nga ko le do moi force na din khande adu to be ai adu to do ha ki khun sing do mi de chang ya he ai na sum da khoi na sum yam su tham ta bani ko hai di tha facebook da de ka ja me than na pri mi na pau akam kam ka hai pri lui je to pu na ta ma nu pa hen le ho ga nu pi to pi adu mo om di ui adu ba khoi na se sa da se na ha ga de khoi state na doing control do ko state ke forces me na am ta lim no khoi loi to ni having amri am pare so nakana ni mo to ko se re ha da hai chu jam bodi zunga mo re zunga re impal le jo zunga loi ma si leng dan le khoi loi nga ka ni having ngam kan se state haisigi mathok jam ta doi bo asi ta hodoi possible le re jiribam da mo komai da khoi gi yam kana su tension le ra ga su irang tholo ka ni haisi khalo do hai da cosmopolitan so ere me am so por le mi re adu ga dum ke si yam kana heta asumi tension le ba ko ga su kanu tu su marane ta hai ta na kan sira almai su kitan khando om si adu ga so ere prepare da hodoi possible le re prepare kan to thon do ya pot on be ada hui gen sa hai tension le nyam na tension le na thajan na dong le nyam na ama le ram kan se kan ma incident thok kan sa ma le ching na ba ama kan se thok ama ching na pot le nyam na ngang han gi turenda akjam taw thre ai dra ku kim taw thre kan dra metin do wer ne da khan ba me potin gi se ma than da si mo ni wer me ai na ni punu ta da ma sa su sum drug sin na ko su ari mo su ma le ga hai be mo sai ada mai taw da ra ka ke mi en me ha ching na ba ari irang thok thre nangan han ahana ma hala me hat pa su sabjani sabe so police ki pat tang khala ga se ka no clue gan sira si bol le me am khang ma ga to no potra edam akoi han ching na adu ngone khut ko do mu chela ga ta irang hona da mai thawa khara
ꯌꯨꯝ ꯑꯍꯥꯡꯕ ꯈꯔ ꯃꯩ ꯊꯥꯕꯒꯤ ꯖꯤꯔꯤꯕꯥꯝ ꯊꯣꯛꯑꯦꯀꯣ ꯃꯩꯇꯩꯁꯤꯡ ꯊꯥꯕꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯃꯣꯁ ꯑꯁꯨꯝꯕꯒꯤ ꯊꯥꯔꯛꯄ ꯂꯩꯔꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯒꯔꯁꯦ ꯑꯩꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯃꯗ ꯊꯣꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯦꯛꯁꯤꯟ ꯊꯣꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯧꯖꯤꯛ ꯄꯥꯏꯁꯤꯟꯈ꯭ꯔꯦꯅ ꯄꯨꯂꯤꯁꯀꯤ ꯃꯌꯥꯝ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯃꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯇꯥꯕ ꯐꯩ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯎ ꯀꯥꯟꯁꯤꯗ ꯑꯁꯨꯝ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯍꯦꯛ ꯇꯧꯔꯦ ꯃꯤ ꯑꯃ ꯁꯤꯔꯝꯃꯦ ꯇꯥꯕꯗꯤ ꯆꯔꯆ ꯃꯩ ꯊꯥꯏ ꯀꯥꯏꯅ ꯐꯣꯇꯣ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯨ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯄꯣꯠꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯖꯤꯔꯤꯕꯥꯝꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯁꯨ ꯐꯦꯛ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯊꯥꯖꯕꯤꯅꯣꯅ ꯍꯥꯏꯕꯗ ꯂꯧꯊꯣꯛꯄꯗ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯇꯥꯍꯧꯋꯦꯗ ꯑꯗꯣ ꯐꯦꯛꯁꯤꯅ ꯀꯥꯏꯐꯥꯎ ꯌꯧꯔꯦ ꯑꯗꯣ ꯐꯦꯛ ꯅꯠꯇꯕꯅ ꯀꯥꯏꯐꯥꯎ ꯂꯩ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯏꯕ ꯈꯨꯟ ꯑꯃ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏ ꯑꯌꯨꯛꯇ ꯃꯩ ꯊꯥꯔꯝꯃꯦꯅ ꯇꯧꯔꯤꯁꯨ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩꯗ ꯃꯩ ꯊꯥꯅꯕꯒꯤ ꯄꯣꯠꯁꯦ ꯈꯔ ꯍꯧꯅꯔꯛꯄꯒꯤ ꯇꯦꯟꯁꯟꯒꯁꯦ ꯈꯔ ꯂꯥꯛꯄ ꯑꯅꯧꯕ ꯈꯨꯟꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤ ꯈꯨꯅꯧ ꯍꯥꯏꯕ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯍꯥꯟꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩꯗ ꯑꯍꯥꯡꯕ ꯌꯨꯝ ꯊꯥꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯑꯣꯡ ꯈꯔ ꯎꯏ ꯑꯗꯨꯒ ꯁꯤꯅꯤꯁꯇꯔ ꯃꯣꯇꯤꯚꯇꯤ ꯌꯥꯎꯅꯔꯝꯕ ꯌꯥꯏ ꯇꯥꯟꯊꯣꯛꯑꯒ ꯃꯣꯏ ꯄꯨꯂꯞ ꯑꯣꯏꯍꯧꯒꯦ ꯈꯟꯕ ꯑꯗꯨꯒꯤ ꯄꯣꯠꯁꯨ ꯌꯥꯎꯅꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅ ꯇꯧꯍꯟꯕ ꯇꯥꯔꯦ ꯑꯃꯗꯤ ꯌꯥꯔꯣꯏꯅ ꯆꯞ ꯆꯥꯅ ꯂꯦꯞꯀꯗꯕꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯃꯣꯔꯦꯁꯨ ꯉꯥꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯉꯥꯏꯔꯦ ꯏꯝꯐꯥꯜꯁꯨ ꯉꯥꯏꯔꯦ ꯁꯤ ꯃꯌꯥꯝꯁꯤꯗ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠꯅ ꯍꯟꯗꯣꯛꯇ꯭ꯔꯤꯅꯣ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯌꯥꯝꯗꯣ ꯇꯧꯗ ꯌꯥꯔꯣꯏ ꯂꯦꯞꯅ ꯂꯩꯗꯧꯅꯤ ꯁꯤ ꯇꯧꯗ꯭ꯔꯤꯈꯩꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯅꯕ ꯁꯤ ꯉꯝꯃꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯁ꯭ꯇꯦꯠ ꯂꯩꯔꯤ ꯍꯥꯏꯕꯁꯤꯒꯤ ꯈꯨꯗꯝꯅꯤꯅ ꯅꯠꯇꯅ ꯍꯦꯛꯇ ꯇꯥꯟꯊꯣꯔꯛꯑꯦ ꯑꯩꯈꯣꯏ ꯍꯩꯖꯟ ꯉꯝꯃꯔꯣꯏ ꯇꯣꯛꯊꯣꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯅꯤꯡꯗ꯭ꯔꯦꯅ ꯌꯣꯟꯊꯣꯛꯑꯝꯗꯧ ꯋꯥ ꯑꯣꯏꯔꯦ ꯁꯤꯁꯨ ꯏꯝꯐꯥꯜꯗꯁꯨ ꯉꯥꯏ ꯏꯝꯐꯥꯜ ꯆꯠꯈꯤ ꯃꯌꯥꯝꯁꯨ ꯁꯤ ꯍꯜꯂꯛꯄꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯌꯣꯟꯊꯣꯛꯀꯦ ꯈꯟꯈꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯅꯨꯡꯉꯥꯏꯔꯦ ꯍꯟꯖꯤꯜꯂ ꯂꯩꯒꯦ ꯍꯥꯏꯕ ꯂꯩꯖꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯅ ꯑꯩꯈꯣꯏ ꯁꯦꯇꯜꯃꯦꯟ ꯇꯧꯔꯒ ꯂꯥꯛꯀꯥꯟꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯄꯋꯥꯔꯁꯤ ꯎꯠꯀꯗꯧꯅꯦꯕ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯁꯨꯝꯕꯁꯤꯡꯁꯤꯗ ꯑꯝꯇ ꯋꯥ ꯉꯥꯡ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯣꯁꯤ ꯆꯞ ꯆꯥꯅ ꯆꯠꯅꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏ ꯉꯝꯃꯀꯥꯟꯗ ꯁ꯭ꯇꯦꯠꯇ ꯂꯩꯗꯣꯏꯅꯤꯅ ꯁꯤ ꯄꯣꯠꯁꯤ ꯌꯥꯎꯗꯕ ꯄꯣꯠꯁꯤ ꯈꯔ ꯎꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗꯕꯨ ꯍꯥꯏꯕꯕꯨ ꯉꯁꯥꯏꯒꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯇꯦꯟꯁꯟ ꯂꯩꯁꯦ ꯈꯤꯇꯪ ꯐꯔꯦ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗ ꯏꯔꯥꯡ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯦ ꯍꯟꯖꯟꯅ ꯌꯥꯔꯛꯇꯣꯏ ꯃꯥꯜꯂꯦ ꯈꯜꯂꯨꯔꯀꯥꯟꯗ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯏꯟꯁꯤꯗꯦꯟ ꯊꯣꯛꯂꯛꯀꯥꯟꯁꯤꯗ ꯍꯟꯖꯟꯅꯈꯤꯕꯁꯨ ꯌꯥꯏ ꯍꯌꯦꯡ ꯆꯪꯅꯔꯀꯥꯟꯁꯤꯗ ꯇꯥꯏꯁꯟꯅꯈꯤꯕꯁꯨ ꯌꯥꯏ ꯇꯥꯏꯁꯟꯅꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯜꯂꯁꯤ ꯄꯤꯁꯀꯤ ꯃꯑꯣꯡꯁꯦ ꯌꯥꯕꯗꯤ ꯌꯦꯡꯁꯤꯒ ꯍꯥꯏꯅꯕꯁꯤꯗ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯖꯜꯂꯨ ꯈꯣꯡꯊꯥꯡ ꯑꯅꯤ ꯍꯟꯗꯣꯛꯄꯤꯐꯝ ꯂꯩꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯁꯨꯝ ꯀꯨꯏꯊꯔꯤꯈꯩ ꯃꯤꯁꯨ ꯋꯥꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯀꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯅꯥꯀꯟ ꯑꯃ ꯍꯦꯛꯇ ꯄꯨꯔꯥ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯕ ꯑꯗꯨꯅ ꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯦꯇꯜꯃꯦꯟꯁꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯆꯤꯐ ꯔꯣꯜꯁꯨ ꯂꯧꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜꯒꯤꯁꯨ ꯌꯥꯎꯔꯒ ꯁ꯭ꯇꯦꯠꯀꯤꯁꯨ ꯌꯥꯎꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯁꯤꯒꯤꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯞ ꯆꯥ ꯍꯟꯖꯟꯅ ꯂꯩꯔꯒ ꯍꯥꯟꯅ ꯂꯩꯔꯝꯕ ꯄꯥꯜꯂꯝꯕ ꯄꯥꯟꯗꯧꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯦꯛꯇ ꯇꯔꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯏ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤꯅꯣ ꯑꯗꯨꯒ ꯌꯦꯡꯉꯒ ꯑꯩꯈꯣꯏ ꯁꯤꯒꯤꯁꯤ ꯂꯣꯏꯁꯤꯟꯁꯤꯜꯂꯒꯗꯤ ꯐꯪ ꯆꯠꯊ ꯂꯩꯔꯒꯗꯤ ꯁꯤ ꯀꯅꯥꯝꯇꯁꯨ ꯀꯩꯅꯣ ꯐꯪꯉꯣꯏ ꯀꯥꯟꯅꯕꯗꯣ ꯑꯝꯇ ꯐꯪꯉꯣꯏ ꯂꯣꯏꯅꯃꯛꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯅꯗ꯭ꯔꯀꯥꯟꯁꯤꯗ ꯅꯥꯀꯟ ꯑꯅꯤꯃꯛꯀꯤꯅꯤꯀꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯃꯥꯏꯅ ꯇꯧ ꯀꯔꯤꯅꯣ ꯍꯥꯏꯕ ꯍꯦꯛꯇ ꯄꯥꯏꯅ ꯍꯦꯟꯅ ꯍꯥꯏꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯆꯍꯤꯗ ꯑꯍꯟ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯇꯧꯕ ꯃꯑꯣꯡꯅꯦ ꯑꯍꯟ ꯑꯃꯅ ꯃꯆꯥ ꯑꯅꯤ ꯈꯟꯅ ꯀꯥꯟꯁꯤꯗ ꯋꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯃꯅꯨꯡꯁꯤ ꯂꯩꯕꯥꯛꯁꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯍꯥꯏꯕꯁꯤ invaluable ꯀꯩꯅꯣꯅꯤ ꯚꯥꯏꯂꯦꯠ ꯇꯧꯕ ꯌꯥꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯅꯠꯇꯦ ꯁ꯭ꯇꯦꯠꯁꯤꯅ ꯂꯣꯏꯅ ꯌꯦꯡꯁꯤꯟꯅꯤ ꯅꯣꯏ ꯄꯣꯠ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯀꯥ ꯍꯦꯟꯕꯁꯨ ꯑꯝꯇ ꯌꯥꯔꯣꯏ ꯂꯝꯍꯟꯕ ꯌꯥꯗꯦ ꯌꯥꯍꯟꯕ ꯌꯥꯗꯦ ꯆꯞ ꯂꯥꯎꯅ ꯂꯦꯞꯐꯝ ꯑꯃ ꯆꯪꯉꯦ ꯆꯞ ꯂꯥꯎꯅ ꯂꯦꯞꯐꯝ ꯆꯪꯉꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯊꯥꯗ꯭ꯔ ꯑꯍꯥꯟꯕ ꯆꯤꯌꯣꯟꯗ꯭ꯔ ꯍꯦꯛ ꯇꯧꯔꯝꯃꯒꯗꯤꯕ ꯑꯝꯇ ꯂꯦꯡ ꯌꯥꯔꯣꯏ ꯑꯝꯇ ꯑꯁꯤꯕ ꯌꯥꯎꯔꯦ ꯗꯟꯗꯤ ꯄꯤꯅꯤ ꯃꯩ ꯊꯥꯕ ꯌꯥꯎꯔꯦ ꯃꯣꯏꯁꯤ ꯗꯟꯗꯤ ꯄꯤꯅꯤ ꯑꯗꯩ ꯃꯈꯥ ꯇꯥꯕ ꯌꯥꯔꯣꯏꯅ ꯀꯦꯛ ꯂꯥꯎꯅ ꯂꯦꯞꯐꯝꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯆꯍꯤ ꯑꯃ ꯍꯦꯟꯖꯜꯂꯀꯥꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯊꯣꯛꯃꯣꯏꯗꯧꯅꯦꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯁꯤꯁꯤ ꯔꯨꯠ ꯃꯌꯥꯝꯁꯨ ꯊꯤꯔꯛ ꯇꯥꯔꯦ ꯀꯗꯥꯏꯗ ꯍꯧꯔꯛꯏꯅꯣ ꯍꯥꯏ ꯀꯥꯟꯁꯤ ꯊꯤꯔꯛꯑ ꯀꯥꯟꯁꯤꯗ ꯇꯞ ꯇꯞꯅ ꯁꯤ ꯑꯣꯏꯔꯦ ꯁꯤ ꯁꯦꯝꯗꯣꯛꯁꯤ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯁꯤꯗꯤ ꯌꯥꯅꯤ ꯆꯞ ꯆꯥꯅ ꯁꯦꯝꯗꯣꯛꯑꯒ ꯐꯣꯔꯁ ꯑꯃ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠꯁꯤ ꯃꯣꯏꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯄꯟꯕ ꯂꯦꯖꯤꯇꯤꯃꯦꯠ ꯚꯥꯏꯂꯦꯟꯁ ꯃꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯥꯔꯃꯤ ꯂꯩꯔꯤ ꯄꯨꯂꯤꯁ ꯂꯩꯔꯤ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯁꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤ ꯁ꯭ꯇꯦꯠꯀꯤ ꯉꯥꯡꯅꯕ ꯁ꯭ꯇꯦꯠꯀꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛꯁꯤ ꯇꯞꯅ ꯂꯩꯃꯤꯟꯅꯅꯕ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏꯅꯤ ꯂꯦꯖꯤꯇꯤꯃꯦꯠ ꯍꯥꯏꯔꯤꯗꯅ ꯑꯗꯨꯝꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗꯣ ꯑꯇꯩꯅ ꯑꯃ ꯇꯧ ꯌꯥꯔꯣꯏ ꯁꯤ ꯄꯣꯠꯁꯤ ꯍꯥꯏꯕ ꯇꯧꯐꯝ ꯊꯣꯛꯄꯅꯦꯕ ꯑꯁꯤ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯈꯨꯠꯂꯥꯏ ꯄꯥꯏꯅꯔꯁꯦ ꯃꯑꯣꯡ ꯂꯩꯔꯦꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯊꯣꯡ ꯉꯥꯡꯅꯔꯁꯦ ꯂꯩ ꯀꯥꯟꯁꯤꯗ ꯀꯣꯟꯅ ꯋꯥꯍꯧꯗꯣꯏꯁꯦ ꯄ꯭ꯔꯖꯥꯅꯦꯕ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯌꯦꯡꯀꯥꯟꯗꯁꯨ ꯑꯃꯦꯔꯤꯀꯥꯗ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯣꯏꯒꯤ ꯔꯦꯚꯣꯂꯨꯁꯟ ꯊꯣꯛꯀꯥꯟꯁꯤꯗ ꯃꯣꯏꯒꯤꯗꯤ ꯁꯤꯐꯥꯏ ꯑꯥꯔꯃꯤ ꯂꯩꯖꯔꯝ ꯄꯣꯟꯇꯦ ꯔꯦꯚꯣꯂꯨꯁꯟ ꯍꯧꯔꯒ ꯂꯥꯟ ꯇꯥꯔꯒ ꯕ꯭ꯔꯤꯇꯤꯁ ꯃꯌꯥꯝ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯀꯣꯂꯣꯅꯤꯗꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯪꯉꯦ ꯑꯗꯨ ꯃꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯕꯤꯜ ꯑꯣꯐ ꯔꯥꯏꯠꯁꯅ ꯃꯣꯏꯅ ꯑꯍꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯑꯃꯦꯔꯤꯀꯥꯗ ꯐꯣꯔꯝ ꯇꯧꯔꯅꯤ ꯃꯣꯏ 13 ꯀꯣꯂꯣꯅꯤꯁ ꯂꯩꯕꯗꯨꯅ ꯂꯩꯕꯥꯛ ꯑꯃ ꯐꯣꯔꯝ ꯇꯧꯔꯅꯤ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯃ ꯁꯦꯝꯃꯅꯤ ꯑꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯔꯦ
constitution sila moina bill of rights ahamba moi article akoi hindi article haidare ahamba tara ka puthe bill of quite important way khanjam the first two see ahamba na moina freedom of press freedom of speech see maru way democracy le dona haisima number 1 si leba number 2 da president kholai pai dona hai kaino kholai pai dona khoi myam hortuna andolon dorona the land dorga lebak si kal horini kholai le pai dona khoi myam pai holo ne magi second amendment hai second most important hai first na freedom le second na most important kholai president kholai pai dona hai ne ba ado hai kan sida adai matam da yar mo su hadi timoi war kan sida lokto vested interest am thole kholai sa ka mo su ado ya dine na khole mono sa su khale ba le re power gi equation sida yam complex ho re ba article mo gi kan se amendment second amendment si lokto gi one ne na lokto ngam da le re na lokto gi ha re ya kam mo lobby hai ni de mo ne state tu na authority tu na pai ba ya ne ka ba state ki natabada atopada civilian population lagadi adwai se yam sathi ba phiba mo he hai area ni da mo thank you tamo